ngasi phongkhiba tungan mase phongsingligi amasung ngasi gi oiba maru oiba pausung lokhotjarakan mayamda share tawjagi anbada rims ms quarter mayada bom pukhakhibada sienabani haiba miyo ama phare tha asigi 13 ki ayuk pung 9:49 rom taba matamda rims main gate ka naknaba leiba hospital asigi ms ki quarter mayada bom pukhakhibada sienabani haiba hospital asigi security guard oiriba iram siphai mamang leikaidagi sorokhaibam Suresh Sai Kuntragatare Apokpa S Rajan Lamphel Police Station Paraba Matung CGM Imphal West na Thasigi Kungumdoi Fauba Police Custody that remand pikre Imphal Police Station Lokhalakpa FIR Amaga Mari Lenana Rims Main Gate Mathau Toriba Sorokhaibam Suresh Pu Paduna Wang Pong Sing Chatharakibane Police na Lokhalakpa investigation dagi Rims ki Main Gate Mayada Sakhangdaba Miyoi ani bom na panduna sokhibane hairiba miyoi singa sida nataba gate adugi manakta laiba sentry post waiting shed ki iron steel roof phawba ate akai gi thodok sing thokhi thodo asigi matang police na satharakku investigation dagi bom pokhai pham gi manak nakpada laiba ms quarter gi cctv footage na singba collection tokhi investigation adudagi rims main gate lairiba security personnel asibu phaduna makhatana wangpang satharakhi wangpang aduga mari lainana police na accuse asibu cgm imphal west puthorakhi police ki remand player adu butar batung cgm imphal west na accuse asibu thasgi kungumdoi fawat nomitari ningi police custody da remand ngarang pikre haina su poxis na phungdorli atopa paw khara namuk marak thana bjp gi worker phubda sikre West Bengal gi Kusa Behar district ngasi yum jagesa numita community club ani gi members singi marakta khut thongna rakhiba amada mafam dugi BJP lusingba ama phubda sire haina maki imung na phungdokre Tufan Ganja area da lairembi kali gi mitam sing ising da thadabagi matangda khanabagi thawdo adu thokibane adu mainama state asida lengak pairiba party adunadi yakidaba thawdo adu Trinamool Congress na thokan mani haina BJP na maral sikhi Club ani gi members in khatna ribadu ingthananaba BJP booth secretary oiriba Kalasan Kamrakas seinya khiga manga na honaki maduda marks phuki mahak laimai di wanthaduna taki amasum hospital pukhatpada siri haina lakthoraki haina senior police officer amana haiki thawdo asigi matungda miyoi ama phakre amasum makha taba thijinbagi thabak chathari haina mahakna haiki BJP की district unit मिहार अदुगी दमा Trinamool Congress ता मराल सिखी अदुबो मधु Trinamool की senior leader अमसुम minister Rabindranath Ghoshna युमफम याउदबनी हाइना कथथकी हाइना सुपोक्सिएशन मखाताना फोंदोरक्ले अतोपा पावमा नमो लिलोंग असेम सलाम मकोक्ता असेम मंगोल जाउगी युम सरुक मारफु मैना साखरे अमदी अंगांग अपिकपा मसु मैना मसागी सरुक खरा साकपदगी हॉस्पिटलाइज तौखरे हाइरी Masida Fire Service Thawbal amadi Imphal West team animakna sauna mating pangki laibak thibadi fire station yam lapa maramna mapung phana kanbadi ngamde masida sarkarna khudong sadabagi damak prajagi khalaga miyeng sangbi yohainasu khanaba pawmana makhatana fongdoro dugma in detail da hoirung daram gi da mayam shoina share tawjarake hauji Manipur gi oiriba rajniti gi matang mayam da share tawjarake BJP MLA kungo homdo shurei masing hengalakpa yari Congress ki MLA masing kungani pandagi taraga tareta handakre Manipur da mara kimika loiraba matung da Bharatiya Janata Party BJP ki MLA punna kungo homdo shurei athubada BJP ki MLA masing hengalakpa yari haina pauksi esina phangba paugi source amana hairi Congress ki di MLA kungani pandagi taraga tareta handakre English ngani ga tara tere ki taramuthai suba Manipur Vidhan Sabha ki mikal Indian National Congress IN Sigi MLA kungani pan aduga BJP gi MLA taragatere oikibane hauji Congress ki MLA taragatere ta hantakre BJP na kunga mathoi lerambadagi MLA ahum resign tokibadagi MLA taragani panda hantharurabane handak pangthokiba kendra manga gi maraki mikal singat kendra da BJP merep uncontested kakiba wangjing tenta wangoi amadi saitu kendra da BJP merep singmai pakibana MLA kungani thoida hengalakhi Marasida court ki case mayuk naduna lakhiba Kaksin Kendra gi second takhiba BJP merep oikhiba MLA oinaba khangalakpadagi BJP gi MLA oina wasak lokibana BJP gi MLA puna kungomdoi shukibani haujik lairiba MLA singi masingasi BJP gi kungomdoi INC gi MLA taragatare Naga People Friend NPF ki MLA Mari National People Party NPP gi MLA Mari Lok Jan Shakti
LJP gi ama independent ani All India Trinamool Congress AITC gi amani MLA dagi resign tokhiba disqualified tokhiba sing amadi case athariba MLA gi pham hangduna laidiba kendra tarini uncontested MLA oina Sagolban kendra gi RK imo laidibani MLA laitriba kendra sing adudi Andro Lamlai Nauria Pakhanglakpa Kumbi Henglep Tamenglong amadi Wangkhaini Wangkhai kendra gi oina di MLA dagi resign tokraba Congress ki MLA oiramba O Henry BJP national leader singna minister oina wasak lawna pakhangalakpa dagi minister oina laidi minister oina wasak lawki matung tha taruki manungda mikhal pangthok tuna MLA oigadabani haina Indian constitution na piri maramaduna hairiba kendra sigi maraki mikhal athuba matamna pangthoklaba yai habigi thajaba lei pawgi likhun sigi matung ina kendra kharada hangduna lairiba MLA gi pham asida soidana BJP miyoi singmai paglaktuna MLA masing hengalakhiba yari case pending lairiba kaya sigi manungna kaksin kendra da oikiba thawong adumaksu atopa kendra kharadasu tholakpa yari resign tokhiba MLA kharasu hingalakpa yari hainasu pawsina makhatana phongdorakli roisilakpoina atopa paw manama foreigner nipan CGM Imphal West na mara laire lakthokre Imphal International Airport thunglakiba Myanmar gi foreigner miyoi nipan CGM Imphal West na ngasi mara laire haina lakthokibaga loina miyoi amamamna lupa lising manga gi fine thianana bu sukhan khre Singjamai police station na thasi ki tara mari gi numiyung ba pung 12 minute kuntra ka tere rom sat pamatamda Imphal International Airport thunglakiba Myanmar masa nipan bu phaduna wang pangsing chatharakibani police na lakholakpa investigation na miyoi nipan asina sajinaba ID card sing sijinaba danatana lamdam sida sangbi ayabigi che sangsing phawba yaukide haina file torakibani file adubu CGM Imphal West na taraba matung lamdam sida Thiengnariba Myanmar singi mathakta matik saba legal gi oiba action sing lokhatpa yai laiba asina su India dagi international currency da name khibana miyoi nipan asigi makhoi gi lamga sanaba mongda matik saba fine oina lupa lising manga gi fine sing thienanaba CGM Imphal West na si khangan khibani haina su pauksies na makhatana phongdorakli pawsi lusilakpoina maru oiba paw mana Jammu and Kashmir da Nagrota Bantol Plaza Maya Labor encounter talk remember Sisi Adugi Tododa terrorist Mui Mari security Kutunabada Sikre Aduga Kutunabada police constable Amasu Asu Opanang Heidi Aduga Tododa Moikoina AK-47 Taragamatui recovered away Hanasu Central Reserve Police Force Kimakadi Fonduro Duga Makataba Ipaw show the Norang the update picture again. Aduga hausiku na ti mama tang sai lo shinjrage aduga mama ina pathosa ki sui ki lan ki yours mem nang pigani da no no i pau piwa update piwa ngamoi jage aduga mama su so na comment box comment am to pi mo and thank you.